Ngasinuida waram phongkiba tungan Manipuri sifhongsing amasum thokiba thawdo wathoksingdagi maruibi ipausing miyamna thamjage hanbada Kangla Paudaki Lokusaraga, Sterasigi urbanization amasum modernization ki thabaksin angang singa haksil setting pidavanati Professor N. Lokendra Manipur University ki Vice Chancellor Professor N. Lokendra Naikri Ningthina plan to the Mo Amada Satarli Sterasigi urbanization amadi modernization ki thabak thoram singna angang singa haksil na koinana setting pidavanati Wapam singasi Pediatric Association of Manipur Palm Nasilaga, Tampel Patalaba Imagi Hola Pangtopa Kungani Pansuba Manipidicon 2024 Thoram the Manafundo Kivani. Environmental's influence on soil health addressing local challenges habitim the Pangtopa Thoramaduda, Professor and Lokendran High, Anoba Makulgi. Diagnosis treatment hidak langthak amadi technology na singwa kya lab na puthorap maram na ngasidi medical science ase aduki matik khumang soksale amaramda urbanization amasum socio political gi ahongba kya hoki besai yangkai rom asidagi lab tan uba phangli masida ningthina plan tawdaba manba urbanization amasum modernization gi masat ama aikoin uba phangli Hawkibasa yang khairong gi matamga sangdamnaba matamda anaupa lambi thong building amati tuan ba makhal gi infrastructure kya tampaki maphamsingda leptana singbarakli lebak thibudi plan tawdaba manba mawong amada pekhalakliba urbanization gi thabak thoram singasina khunai sida asawba sapu mapiri masigi iroina anga amadi hagolakliba nahasing haksilda na koinana sething bidabanati sako thorangi mingda pukri phunjilakpa sanabung kya mangchilakpa Wapal amadi mongsong singba kya leraktabadagi mahuksa na piramba kana basing asidi phangmangamdri hausiki matamdari mahuksa amasum khunai ani gi marakta lainagadaba mari du uba phangdri matam amada lairamba iram nalagi phibam hausika sangdamnabada atuki matik phibam sukli iram nala ningthina laisilaktaba madi laidiba khara sisu phunjilakpana maram oiraga lainatina kya thokolangna bigi masa ohali masida sauna saithing phangadori basi angang amadi ahal animaktani ngasi pangthokliba conference asida urbanization amadi modernization hakchel sir pirakliba tungan mesetheng kya gi matangda marik sumba waphamsing nainagani haibigi thajabale maru oina hauziki matamda angang singi hakchel phana thamnaba anoba thorang kya mas uthorakani haina thajaba thamdi haina Professor N. Lokendra na makhatana phungdoki thoramadu da pam gi president Professor C. Syam Sundar Patron Dr. T.S. Navachandra, Organizing Secretary Dr. N. Basanta Mati, Central IAT ki Executive Board Member Professor N. Commissioner President Members Wena Sarugyaki. Atopa Paumana, Zantar Mantar Mahesona Lusingduna Ziri, Mihat ki mayok the protest okre. Social activist, politician Mahesor Thanauzam Lusingduna India ki tuan state sing Delhi, Punjab, Haryana, Rajasthan amasung Bihar na singba tuan state sing dagi social activist sing saruk gyaduna ngasi New Delhi ki Jantar Mantar da Save India, Save Manipur from Kuki terrorist habitim da sit and protest mai pakna pangtukre. Protest asila saruk gyakiba Bihar ki organization amagi lusing bi amana phungtokibada piklibi angang bu mamit kotuna halga turel thadarakpa sikari niyam no amukta tadri women organization amana haikibada pikliba angang bu halibasi Hindustala central government manapangli Kuki Zau terrorist ngi mathakta lengana serak pigadabani tuan bi India ki lusing basing phongdok ngakibada Manipur ki mitai singi damak Rajasthan Delhi Punjab Haryana amadi Bihar da leiba makoi organization sing Manipur ki issue kaya gi damak lepli have warol sing phongdoki meso na phongdokibada Kuki Zau MLA tara disqualify tawgadabani have warol pibagaloina Kuki Zau terrorist sing wild animal Kuki Zau MLA tara disqualify tawgadabani have kholau su sit and protest lorakpada state singdagi lakliba singapuna lepkhattuna lakhi ningsing biyabadinga siki protest asiko ki student organization New Delhi amasum NCR na thingnaba Deputy Commissioner of Police New Delhi da ayib cherol pi da wokat khiba laikrabanan su pawusta makatari atop pawmana police na popi tharama miyoi mari fari Manipur police ki timaman Urkhul district ki Khamasom range ta leiba Thibuhumigi thabak sa thabada ekar kuntrarona popi tharamba mafam sing detect tobugo loinana popi tharamba miyoi mari fokat ngamkhrek police ta ki phongwa paw ma ki matungina Manipur police ki team amana tha si ki taruk amadi tare ki lona wehingda Khamasom range ta thibuhumigi operation satahi maduda ekar kuntrarom da popi tharamba mafam sing detect tobugo loinana popi tharamba miyoi mari fokat ki phara basinga dudi paimi ramsak sai kunga tare license simre sai nifuga mapan
Kapangkhui Kasims Amadi Yatai SB Saikun Gamanga Makoidigi Yerganama Yauna Thang Animas Fort Kari Maraksida Manipur Police Amadi Forest Department Apun Matim Amana Mau Police Station Gi Manusanba Mau Pungdong the Ekar Amarungi Mapam the Taramba Poppy Pamisinganta to the Mangan Kri Hidinasu Paus the Makatari Atopa Pao Madanamo Economic Blockade Toragani Tamenglong District ki Tausem Subdivision the Pekhaliva Jal Jeevan Mission Project ki engage tokiba sinmi sigi bifam topa kusumal PBD haibadigi November 3 ke ayuki pung taruk tagi mathangi namit nungtul pung nipan phawba Tausem Subdivision ko liba National Highway Kuntraga Tareta total ban kaubadigi Concerned Minister amadi agency na December ani phawba soidana bifam topa senpam piragan haina thajaba PBD matam khara khongjang handokhibani adubu thajabadu thabakto onthoroktabadagi ngasi JAC na phamkiba mifamgi warep matungina lakliba December 15 phawbada bill pibidrabadi December 13 ke ayupung taruk tagi matam kaktaba economic blockade tawragan hana Jal Jeevan Mission New Development Bank Joint Action Committee JJMND BJC ki Information Secretary Aling Gangmaina thungtorkli masida thorakpa ababatagi thawdang kunima Concerned Minister amari agency na pugadabani hari Atopa Paumana handicap singasi Mioibana Taibang Pana City Hek Lirak Padigi Lirak Labang Actani Dr. Handicap singasi Mioibana Taibang Pana City Hek Lirak Padigi Lirak Labang Actani Mioibana Lady Bamakai Makoisu Laikikani Handicap ki Mama Mapawai Bising Mikup Amatuerabasu Mid ki Pi Tahanda Bahivasi Equigi Panamni Haina Handicap Development Foundation Manipurgi Chairman Dr. Jasamtana Fongkri Wapamasi Handicap Development Foundation Manipur ki sahi amasum na satarapa kunga mga suba sahi lupa fudomagi thoramda manu fongtokibani ngasi lamdeng maya lekai da lebi Handicap Development Foundation Manipur ki maya loisangda pangthokiba thoramadu mapungoiba saktamna foundation ki phiral singkhatpa angang sing thoramamadi paumi singda khudol por tamdun ikaikumna utpanoiki thoramadu ga mari lenin Handicap Manipur Foundation Manipur ki chairman Dr. Jasantana hai matam amaduri handicap oirambasing yefana buhona organization kya leramdi masina mar moiraga mama mapa oibising awaba kya mayung natun lerki adobo kumza English singa magsama panga maudraga mapanda Handicap Development Foundation Manipur lingkhatuna nama soirabasing yefana bangasi fawba honadun lakti ngasi di foundation sahi kunga manga mapung phare sahi kunga manga sida center asina nama soirabasing yefana bathabak thorom kya pekatun lakli makoida tungan training kya pi bidana tana makoigi dama awareness kya ma pi dana lakli hena sukmang na makhatana fungdoki atopa pawmana khunai sigi nat ki satnabi thoram singda sel ka hena sanghandana ba miyam gi maphamda miyeng singsinjari yol Aikhoi mitai khunai sigi nat satnabi gi weba thoram singda sel ka hena sanghandana ba honarakli basi lebak miyam ga loina akan ma miyeng sangminaduna thinghauna bi inat yokhatpa luptin Manipur yol gi mekaidigi lebak miyam punam ki maphamna miyeng singsilaki inat yokhatpa luptin Manipur yol na sinduna ngasi nepko gi office ta pangthokiba paumising unabada luptin sigi vice president longjam sa sanathoi piwan phungtokibada yol gi mekaidigi lebak miyam na thamjaning bu waphamdi Aikhoi mitai khunai sigi sitmilon gi phibam masi asuki matik angak papangna suksilaktuna hangen pham yoraba pham sienadun leiraba anaba amagom nong gi phibam soksilagli masagi senthok lambi semba senthok lambi leijadaba imung kya aikhoi gi khunai sida lerakli lairabe imungna masingya ma mitai khunai sida satnabi goeba luhong bamadi nat goeba thoram singda sel yam sanghanduna hidana ba manbigi mong na phijang paktuk na khanjinarakpa haijing pota kekakpa yoksilakpa khudopi na bana singbu sanabi kya asina lairabi senthok watpa senthok leijadaba imung kya di makok ta makut amnari masanupi yamna pokpa mama mapa kya de awabe se thingkya nangli masina miyamna asobo se thing nanghalagli basi thinghauna bigi hona bigi matam hele masina trabde aikoi gi khunai soidana mangkragani aikoi ngasi di mitop ki sanabida nomu gi asum yosilaktuna aikoi gi yelhoi ngai digi leicharaglaba nat kamari leinaba sanabi kya ashibu maring marang sanabi ama oina uhonana bohonari basi yamna leukthibani masina khunai si maham taraba khunai ma soidana ehalaglagane ki Sanathoina makhatana hai haijing pot numita aikhoi gi satnabi sunataba ke kakpa party sauna sinjanba amasum high tech photo shoot na singmu kya yoksilakpa luhongbu numiki numidang na piban ningol bor kaina yauna
जगोई सामिनरकपा लुहोंगफम थाबल सुंगसिलकपा पोलोय अमसु मेकअप सेल कायना संगलकपा मंगाने सकौबदा निंगोल पीबा अनिगी फोटो शूट तौबदा खुनाइसिन येंगबु नुंगाइतबा फोटो क्या कापतुना सोशल मीडिया रा थागलकपा मदी असावरम तानदुन हिदानरकपदिगी मसीना अखोइदा सेल थुंगे असौबा पोलुम अमा नंगहंदुना मितै खुनाइसि नोंगनोमगी लेखातरकली हाइबदा हेमम तुकलै अखोइसि सतनबिगी मिंग मतम मंगहनबा आरेमबदा सेल मंगहनबा लांथोक्तुना लेखा ताहलकलिबा सिदगी कंजाहुनबा अखोइगी इसाइसु लुहोंग खोंदोंग मतमदा सेल का हेना संगहनना पांथोकनबा मणिपुरगी खुंगंग अमदि लेकाई लेकाई क्लब मैरा पाइबि लेकाईगी सिंगलुप तोआन तोआन लुप सिंग अमदि लनाई लुप सिंग असौब थौदांग लौबिनबा इयोलगी मेकेदिगी पाउजल पिजबग लोइनना अखोइ पुना वखल तमिनबगी थबा असि संगसिनमिननबा मतम ओइरे अमदि लेबाक म्याम पुना होटनमिनरसि हाइकेनसु पाउसता मखाताना फोंदोरकली लोशलकपोइना तो पाव मन खुथांग सरा हियनबगी खोंजंग नुमित कुनगो हमदोइनि सुरि मार्को की मिलिटेंसन जिरिबम की मिसम तरुक मिहाथीना हाटखिबदुदा सेनबसिंग सैराक पियो हाइदुना ममांग था तांग तराग तरुक्तगी उरिपोक अपुनबलुप अमदि उरिपोक नुपी अपुनबलुपना संगसिलखिबा खुथांग सरा हियनबगी खोंजंग ngasiga थाना नुमित कुनगा तरुकनि सुख्रे जिरिबम की मिहाता सेनब मार्को की मिलिटेंसिंग फादुना सैराक पीद्रिबा फावबा खोंफम हंदोकलु हेना उरिपोक अपुनबलुप की मेकेदिगी फोंदोरकली खुथांग सारा हेनबगी खोंजंग असिग मरी लेना उरिपोक अपुनबलुकी जनरल सेक्रेटरी सामम ध्रुवन हाई हौखिब नवेम्बर 13 जिरिबम डिस्ट्रिक्ट की बोरो बेकरा सब डिविजन कोनबा जकुरदोर अंगा अहुम यावना मिसम तरुक कुकी सिंगना फाख्रबा मतुंग यामना मिनुंग सिलैतना हालगा होंदोकलमखिबगी थौदो अदु साइंग साबिसंगलिसनी लानगी मतमना फावबु नुपी अंगांग सिंगदा खुद थानाति अदुबो पांगदबा मार्को की मिलिटेंट सिंगना मखुद चलबु नुपी अंगांग सिंगदा सतकिबा थवोंग अदुदी ngakpifam thoktraba maralni मखोई सिंग अदु फारग सेराक पीबुग लोइनना मिहात अदुदा सियनब कुकी ऑर्गेनाइजेशन सिंग अदु टेररिस्ट ऑर्गेनाइजेशन नि हाइना लाथोक्त्रिबा फावबा हौजिक संगसिलिबु खुथांग सरा हियनबगी खोंजंग असि हांतोकलोइ हाइकेनसु पाउस त मखातारि अदु हौजिकुइनदि म्याम पाउस मतांग से लुसिनजरगे मसु म्याम पुन नोबा अपडेट ngamiना सेना चैनल सिगी मेकेदगी म्यांग इफमदा मखाताना थमजरि।